Praise the Lord. Ahanba muktada yengbiriba amasung tabiriba ichilinaw iche chalima pabungsing mayam pumnamakke thamoidagi nungsiba amasung ikai khumnaba uchari adom na leiba adom na chatkadauba mafam punamakta phattabadagi manung matam chadana senawa thokadauba amasung anayektagi amambagi pangaldagi adokbu kanbiba version Prabhu Jesu Christa gi minglena. Amen. Mayam ngasi ipai shorne ngonda phawon birak pakradang ay phungdok sagi madudi aikoina su hena tanai khangnei madudi kanagumba mana Jesu Christa loption ba matamda migi dharma changkhre ma migi jat on khre migi mama da masak phasabi mama da mama kaukhre haibana chingba kayama haibi base aikoina tai asigi matang da mayam engonda Jesu Christa ipana na hona na ngasi se video ma kak thengna hanbi bani haiba video sida mayam adomna puja tomar haibi nupi asigi maming adomna tabi khrabra yamna thoibi Jesu Christa ipana thangat pibi nupini mahakasi MMA fighter ni ma'am MMA fighter haibadi mixed martial art fighter ni do mahakasi ahanba Indian ni UFC da world champion oirakpa adugumlaba nupini mahakna haiba UFC gi magi champion oiraba matungda India gi oina ahanba mahakna ming lauraba matungda mahaki wahai ate amatang tabiyo madugi matungda su mahaki wahai amasu tabiyo. I want to say thank you my Jesus Christ Savior. Jesus is coming soon. Masini haibi puja tomar mahakna Jesu Christa ipana thangat hanbibani ipana ngamhanbibani haiduna haiba champion ado mai paklaba matungda mahaki ahanba wahai Jesu Christa ipabu thagachaba aduga Jesu Christa mahak amukhana laklagani haiba wahai sini mayam Holy Bible da Jesu Christa na hai ai taibangpan bagi mangal ni Johan pandup nipan gi pada taragani thoida I am the light of the world ai taibangpan bagi mangal ni ai gi tungiliba mahak aduna amambada chatlaroi tawgi masung hing bagi mangal adu fangjagani asini mangal haribasi ngamamagi amadagi haujarak boy bataragasu Jesu Christa ipana thangat piduna chawkhraba UFC fighter da mahakna champion oirakpase ase ishorgi blessing ni mahakna khangbadagi mahakna mayam da phongdorakpani adugi matungda mahaki wahai amasu tabiyo. आज पहली इंडियन ऐसी बनी हूँ जो इतनी बड़ी स्टेज पे जीत के आई हूँ और मम्मी आई है मम्मी मैं बदली नहीं हूँ मैं आपकी पूजा तोमर हूँ मैंने कोई धर्म परिवर्तन नहीं करा है मुझे पता है कि आप मुझसे ज्यादा विश्वास करेंगी मैं नहीं बदली हूँ माँ. Amen. ये बहन तोमर परिवार से है मैं राजपूत परिवार से हूँ ये भाई ब्राह्मण परिवार से किसने कहा यीशु मसीह ईसाइयों का परमेश्वर है Amen. He is the God of all flesh वो हर किसी का परमेश्वर है Amen. और मैं आपको बता रहा हूँ जैसे उन्होंने अपनी बेटी को उसको ब्लेस किया उसको ऊपर रखा अब आपका टाइम है ऊपर जाने का asidi yang biu yam nungsiba magi mana magi mamada hai madudi ima ai dharma hongdokpa nate ai dharma hongdokpa nate ai aina Jesu Christa bu thajajabani Jesu Christa thajaba matamda koina dharma hongdokte amasung mahakase Christian gi ishor nate mahakase kari desa any jati oiba taragasu kaujaba mahakpu khaurangjaba waraba choktaraba polum puraba thabakana suba punsida awa maisa langliba singi kanbiba mapuni amasung pastor duna so haibi badu yengbiu mahakna tomarni aina atopa jati amani mahakna brahmanni mayamgi ishorni Jesu Christa punamakini adubu ngasi khoidadi khangdabagi maramna lana ngangbiba how ole haibiba aduga ginattaba kaya ma haibiba se ui adubu mangal adu tholakpa matamda amambadu ngali ngasi ain haijari basi pana phongdok hanbiri basi mangal adu uthokjari bani madudi Jesu Christian gi ishor natte Jesu mahakna Bible da Christian dharma sandokpa lai haide Jesu kana gi ishor no pap chenba singi ishor ni mahakna kalvari gi cross ta pang tingkibado mahakna lakpi badi shina bagi damakta lakpani maramdi I tabi ba yaudana pap kokpi pham laite haibase shastra gi wahai de I adubu tari ba I ase ishor namagi asing bilai sabigi garbada changduna takiba I ni ishor gi I ni hairiba I edu thajaba matamda mox lemna salvation fange
lambi adu achumbadu hingbadu aini aigi mapala natana mi kana amatana sargada thungde haibiwa Jesu Christa ni aduga hairiba wahai asisu asimak muslim gi Quran hairiba laik tasu yaubani kayamat ki matam haibadi tebang panbagi aru matam da kayamat ki matam da Isa alayhi salam na waye nabagi damakta lakani haibase yaubani maramdi Jesu Christa mahaki wahai kakpa yade lotpa yade he is coming soon mahagi yam yang lakadore maram adun thajarabasi adum chetna leibiu Jesu Christa na adum buloina bibo isanu aduga mayamgi maithong da leiriba akhoi nakap to lauthok bibo isanu madudi Jesu Christa thajaba matam da dharma hongba nate pukning hongbani aina chalamba fatabagi wakhal aina chalamba lanabagi nupanpi lanabagi wakhal aigi nupi cha sing khangdabagi wakhal atopa nupi thiningbagi wakhal machin thiningbagi pot huranbagi namjanam theknabagi oktabagi wakhal punamak to fattabagi wakhal do hongdoktuna aigi nupi kanano aigi ima ipa kanano ima ipa bu kai khumno ima putayong pan da punsi nungsang na leningba taragadi ima ipa na haibe ilu ima ipa bu kai khumno amasung lomba nai da sarga da chatnabagi damakta taibang pan ba dai khoina afaba thabak tawbagi mathau tai afaba punamang na khangi adubu tawba ngamde adubu Jesu Christa thajaba matamda thawai asingmana sarga dagi laktuna haiba misak adu da loina biduna afaba punamakta lamjingbi achumba punamakta chingbi thokka da badu uhanbi haiduna takpi amasung hairiba punamagase Jesu Christa thajaba misak adu da fangani Jesu Christa mahak khangkiba mahak ado magi punsida ingthaba na thalli me ingthaba paisa lupa gi ingthaba nate car gi ingthaba nate bank balance gi ingthaba nate zone lingba gi ingthaba nate thawai gi ingthaba madudi aigi damakta ipalai aigi damakta ipalai aibu thadok piroi Jesu Christa na hai idea afaba yausin mani afaba yausin baduna yausin gi damak thawai thabi yausin banataba achum banataba mahak adudi kaisal lakpa matamda yausing ado thado amaga chen adubu Jesu Christa mahakti afaba yausen bo ibigi maramna kaisal lakpa yausing haibadi mi oibasing bo hatok na bagi tawrakpa matamda Jesu Christa na mamangda leptuna aigi cha sing shiba yaroi aigi cha sing na phattaba tawbagi maramgi damakta ai oina shige adubu humni shuba numite hingatke aina shiba thajaba maikhoi do aina hingatpagumna lomba nai da sarga fangani Jesu Christa jat pijat khaidokpa lakpa nate dharma khaidokpa lakpa nate aduga masi Christian singi marakta su Jesu Christa gi mi chathi hanba Christian karino khangdaba nouna poktaba Christian kaya ama leibudagi micham kaya gi wakhal su asigumba wakhal se lakpani adubu khangbiu ai Christian ni haina ming chinda hairaga Christian oibnate nouna pokko mathau tai new born mathau tai Jesu Christa gi matau tamakpagi mathau tai Jesu Christa gumna khoi oirakpagi mathau tai adubu Jesu Christa na mi khanakhide mi funakhide migona mangnaba tawkhide mina waraga naraga haraukide mi bigi damakta shiduna phumduna hingatpani maramaduna Christian haibagi aikoina example se Christian karamna oigani karamna Christian ni haiba khangani nungsiba kokpiba ngakpiba chanbiba mateng pangbiba matamda thagachari mayam Jesu Christa mahak punamakini desa any jat tasu oisanu any kanglup tasu oisanu kaujaba mahak duga thijaba mahak hangjaba mahak thong yeijaba mangonda hangdokpige amasung sarga ta pubige haiduna leiraba Emmanuel akoiga loinaba amasung yam yangna aroibagi matamda lakadoriba mapu ningthau singi ningthau aduni thagachari praise the Lord takraba singbu ishorna hen loina bibo isanu Jesu Christa haugi nate Jesu Christa akoi pumnamakini ma thajabadi dharma hongdokadabu nate migi matau tamgadabu nate ma thajabadi ishorga aigagi mapa machagi mari leibagi mathau praise the Lord Jesu Christa na hen loina bibo isanu